everyone, I'm Lansana Chanu. I'm born to Makokthongsing and Manilema. I'm born on 7 March 1999 and I'm from Pongbalai Lekai, Imphal East, Manipur, India. And I'm learning Meitei Isai from the renowned Meitei Isai singer Thoksom Pongsa Meitei, who is my grandfather and founder of Anji Cultural Academy. And I have presented more than 40 Meitei songs at All India Radio Children program, and the song which I am going to present is about Almighty God, Taibang Pan Bamapu, that is the creation of art. Thank you.
ISTV-na Chayol Kudingi Akanaba Thorum Wena Makokthongsing Wari Hariba Thorum Sipudun Laksi Ngasisu Makokthongsing Wari Akanaba episode Mapun Lakseri Ngasigi episode Landam Sida Poksaba Landam Sida Sauzeba Yamna Hawiribi Shashapini Adu Ngasidi Magi Kalagi Magunna Hena Chawbuna Manipurgi Nushirabal Landam Sigi Wangmada Bharaki India gi nation sigi wena adugi mathang da amuk nation sibu represent tawraga atopa country da magi isegi talent sing si utpangama bi nahadi wajirbi yam promising oirbi artist ma unajaner bagi tanjadu lojeri hariba artist si Lansana Chanu aduga Lansana gi yumnak na thoksom Lansana Chanu isagi pokpamna kongba laisram lekai ni aduga apokpagi mingna thoksom thawang maite aduga apokpagi mingna thoksom ongbi Manilay Madebi. Ngasi aikogi studio da Lansana hojik lengsin bina lebire ahan boina ngasi thorum sumeng tabire be pihor singi maphamda Lansana saktak se bagi tanjadu lojeri. Lansana ngasi ISTV studio da maruina aikoina akan putok se thorum ni Makokthongsing Wari da ngasi saruk yabi base masima ahan boina adugi nungai badu phongdoke aduga hojik ngasi thorum sida lengbirakpagi madugi taramnu opodumasuni ko aduna welcome to us so Wari khas hanabagi tanjaduni yam nungai jabadi 2016 ge chapchaba tarik te ikhangjadre Abu Radio Song Festival 2016 aduga masi Beijing China da pangtokhiba thorum amada Manipur nate India represent tawraga saruk ya birui aduda Lansana na isei si sakpiru bumatamda tasengna mayam su madugi yam appreciate tawrki haibagi paw madu khoi leijabani adu kramain tawbono kramaina masigi entry chi changi aduga masigi experience lakna bagi adaida han boina gi wahangsi main lakhe adu kramain thengna madu khang tambi han hoi tamjage akhoi gi India da laiba All India Radio New Delhi na station singsidagi angang hana approve artist oirakpa children program da participate toroba angang singse lokhat laga makhoina khangat laga New Delhi da laiba All India Radio na thajal o haidana thajali isai si minute manga maximum minute manga oigadaba station dagi thagalak pasida akhoi gi Imphal gi oina ai thagatli aduga atop state dagi su amamam thagalai sumain tawdana state singsidagi isai thagalak pase pulapna kuntra hum doi phange na paw ta jai khoina India gi wena aduda first round da khan base Goa dagi Vince Costa haina nupa amaga aiga first round da khalle haidana paw phangjai masigi first round sin loirba matungda ibani Vince Costa ga ai ibani sidagi amu final se karamba mu khangadagi na har kansida final sida ai khanjabane mana sakpana gospel sakpa aina khoi ge traditional ji sakpa sumain tawdana pause phangjabadagi nine bizya yumlemba makhoi gi AIR Imphal gi program executive nine na khoida paw pibirakpadagi entry se sumain tawdana nine na tawbi khibani yam nungai Wari se hoji haiduni of course achuwa masi big deal mani adu hekti irailan khanbo ramde India gi lay ro yang ga station gi hoji habiru duni around entries 33 entries gumbula khina adi manung dagi selection torok matumda ani khalapani angkawa gi Vince Costa another guy lere aduga somdagina Lansana se ada moina masi tasengna khanbagi process horokiba matam haitare karam matam da hogiba no aduga China da Beijing da chaluraga masi performance magi matam se hoi festival sigi mamang da tha mari mangagi mamang da entry taw halle Delhi da aduga sigi within 5 months sigi manung da makhoina final chi ta tho e khalle aduga April gi date 26 da festival ne at Beijing China da aduna 26 se nangnaba makhoina India da gi di adogi mamangda thamari mangagi mamangda loinamak lawbane hadi process my selection process loire aduga 26 April have natra 26 April da festival Beijing masi pangtho ineba grand final final si de pangtho inim natra ada hoji sig matam sim su khang yam nungai re isei si thagat matam da mohinadi karmaina criteria si karmai pi kari se ngai gospel game sorpum panbiri bin costa mai maming su ko adu mana gospel se en haye adu akoina somna kanda Manipur gi Maitei gi
isai si sakui wa happy panbi adu isai kaya thagali isai si amakhatam harak para maye ki my lyrics kari we gaduni hari adu background music kramai to hari folk the base to we bra adu kramai to no mai si ga si di akoi gi wajaba akoi gi traditional values jam yawa art form maklamani ko adu kramai to we ta makhoi gi norms ta leibase language ti makhoi gi mother tongue da loina mak sakja bayai tawbadabu traditional natraga contemporary music se loina ba hapsan ga da samna haib da khoi gi maitai sai hai tar so tune ji di maitai sai da sakja tar so background music si de contemporary music kum ba hapsan bayai ba hai di hojik leiriba tabi riba listener sing se sina youth sing sina hena pam na bagi damakta hai thaina gi style nu na taba khar modernized oi thoga contemporary music ta ngakta semak pa yam nungai masi yam interesting way maram di hojik si modern mindset singna kari pa megi habagi madugi han tawgi adugi approach sum mois de yauri ye hoji lansana takwi motam sida ai koi gi orally koi sakna focus ji every state mai tungan ba gujarati gi folk lay ye marathi gi folk lay tamil gi folk lay mai tawduna koi su folk lay ko and folk si adum kuthang wena mathang lakpaduna masi orally sakna pa yam nu win tawi adu mai su hong da ba su hong da ba matam du di dum phajein hair su hojiki ano what technology mem lakpasi di fokai si hoji mai si tasty leina taste si chamak pagi matam sida adugi potu su kanna ba promote tokno hona mane de tabi na ba su yamna different wala listener masing yam wala am chu milan santa pre swaida adugi tradition su manghandana na ba aduga anoba makalgi music ki masigi hojigi development sing si hapsan ba yar mix and match tawraga kind of fusion in habitat adu isai ji tasengna kari isai thagali isai ji makhal amakatamak thagat para makhal amani dum thagal ga mo shows ki pibra kari isai thagali isai gi maming title kari ka wi adum thai haijage pabung aigi oina di isai ani entry tawjai isai amana folk da based tawba aduga amana akhoi maitai sai haina akhoi sankritan gi style sida based tawba ani thagachai adu makhoina khanbirak pasidi akhoi maitai sai agi sankritan gi style se sida khanbirak pani aduga aigi isai segi likhun haidi title sidi malem lesemba haidana creation hairaga thonjai isai mayek asi akhoi aigi pupu aigi pabung pokpa aigi ipubok thokjom pok samaitaina ibi bani sembi bani ado surna aigi kaka thokjom thoyang thongamba maitaina tawbi bani aduga music na dada Anil Kumar mayamna tenau haina khangna biba dada sina tawbi bani khanbirak paisai sidi ai maitai sai sida khanjarak pani me haidi ui tapiriba sankritan gi form kitang yawba habadi bit classical way na haitare sankritan se maruina maitai gi sai sakta classical gi form na haitare ko masi isai si thagar patam da aduga hoji background music sidi habi bad mana fusion kari background music se instruments ngi maruina instruments se masi dai sida guitar su yaure adagi de akhoi gi maitai gi dum traditional instrument penna adagi rusem adagi langding sumba mayam punjalaga se habadi purely masi fusion way habadi akhoi gi hanale japa indigenous koi musical instrument plus hojiki modern electronic device na singba puna maksi loina hapaga hazana ba mongda haidi mix and master semak mo mo oiduru neba haidi ba tanja si loge aduga hoji thagali be se ani thagle han bagi purely folk oi basima aduga amana hojiki maiti seidi weraga fusion way na haibase masi karigi no haiba matumda lansana si chatlure China da hale wari me am lesson bound way akoi neinari ngasi dia STV da Makokthongsing wari da lakpiram nina ai viewers mising yamba STV viewers se lansana unna basi chamcham na lemna kasu thadok ningoi lansana isai taning amuni along maru in especially ngasagi malem lesson ban haiba the creation na hari se takpiri se masigi isai si mapungoi na taningi ado folk no kamai to unno slightly say ani si differentiate toroga amtang present to biun dum ta haje aina ada China da perform taw soroba isai se si haina sakjage likhun di creation ni malem le sembana na haujarage pabung malem lei pang lei mana hai kol oire singu lai ning thauna khoi mo khoi bu oi do na ngang na sanari malem lei pak lei mana sisina pabung ina ada sakjaru basi yam nungaje hoji sei se haibadi han best style ma hoi lokot pirga tahan bire adu
ahan bataja bani kitang tabadani adu hek striking way by do tabada masigi talensi adum lansana da yawina aduga ani subada pabung aigna folk ki thajabase sizu mate kadang sure lokapi namu taibang haksang se tingban bagi masang mau oiri bani wow hesop ne aduna yam nungai ko aduna yam di na haweri aduna hoji ground up period ni chahi di yaujidri adu talent di askimati ga immense way ko yam nungai je lansna adu hoji china gi wari sham taningi khanbagi kogi selection process aduga mode of selection adudi india ri kamain khali manipur ri kamain yawi habadudi all india radio imphal gi program executive obiriba nine bizya yumlem bamba madu yam phasana guide tobire delhi dagi ado karma matam da tang kya da china si chali kana chali aduga mafam du yor matam da khoi lebam jabam de horoga adu performance pi base si wari si am taning mani adu kamain to hai haijage pabung aina handa festival yawa phangjari sen nene bizya yumlembam gi yam chaura ba mateng ni nene na entry toram da di aiso segi haraba festival sida so yawa phanga moi sumba platform sida ai yawa so phangjara moi ado imphal da gi di nene bizya yumlembam na akhoi bu guide to wi bani aduna aigi kaka thoksom thongam ba mai tei su satli adagi aigi instrument pai bi ba dada tenau adagi di dada nelson moina dada hoina instrument da leibanina akhoi pulap na mi manga sale ni ne biziana litau biraga adoga delhi dagi yp sing haidana all india radio gi maso program executive ni mana masu yawe chatpada akhoi puna ada tare akhoi mi taruk sa sabani adoga mafam do yaure yauraba matang da akhoi se conference ama tawe participate me amse laimbak una halaga self introduction adagi di festival dugi matang da khana ba khotna ba adagi di rehearsal na karam kan da schedule me am do pithok pagi akhoi se meeting ama conference ama tawre masa ama aduga nungdang waram sida akhoi se dum rehearsal sidum hawi moi di rehearsal yam strict oiba adagi even akhoi na program piba numit se festival numit sigi ayuk ki pung mapan dagi haure pabung akhoi na leiba se auditorium du da ado kemta sathoba su yade hotel da halin ba su yade adna fit loi pura da ba yam strict way nung di yam nungai aduga atei experience hoji nangna performance pi riba mohi mafam se asi chapchan man maming si kari kawi hoji ki rehearsal tori mafam rehearsal tori mafam je china national radio haida ma khoi gi auditorium acha walai radio gi adu da tawi mafam se tawduni ba ado hoji country si marwina india di hoji mi phanam lakhre khandor kanda ultimately lansana khangre aduna you represent india adu hoji atopa country di kayam yawi adu moi gi maram du khangni ko adu hayo country se 13 countries tara humdoi dagi participant amamam khalle lakpani adu isai di tara mari haidi china gi ama extra moina host oira banina host country we banina 14 pulapna 14 songs koina festival asida sakpa taba phangjai yawe adu duna yamna phajai vietnam gi sai sina yamna top pe isai se ado yam phajai adoga yamna experience ano no ba makhoi international platform sida leiba haidi haugalak liba artist myam sisu unaba thengna jaba phangja banina akhoi da engon da su yamna punsigi so ahamba oina smaina abroad chatlaga participate tawase phangja bane adna experience adu ki matik yamna chauna phange engon da so adoga mokhoi myam du urakanda aina pukning da yam phaujai ba aije hengwai hojik leiba stage sidagi hen tam khalaga international platform sida leiba artist myam singer myam se aisu no mantra no madi punba ngam oiningi hadi punjaningi kana ga khalle adu gi gateway do hojik phangen lowe ko lowe hadi tawdu buji haibada lasna haibadi am phasaba chumo wam yawi haibadi mahi se art ke field do boy be atopa any discipline do boy field do boy be certain commitment go loina hotna ba habado hoji pali do yam hen hotna raga hen mapung phar complete boy laga immense knowledge do I want the later matungda hana have one yauri do madu masni madu thaduk ya de and swedna kari su hoji gateway phangabani aduna sig exposure phangabani na international platform da being a singer aduna hayeng apaba star singer moina madu
Manipur hariba imal baglam dam si represent of India represent of the soil madu chalakudum nangani masi thazab sa kodile ko ada hojik habi matam da youth ki yam apunba yam na uniqueness weba adugumba moigi certain conference ka tawri haye masi akoi gi Asian country sing habadi akoi gi Asian country sing dagi ayam bo webra atopadi yaubra kamai Asian countries ngakdone ba Asian countries good masi yam phayedi akoi gi saksu su khram manaba aduga food habit aduga lifestyle su kharasu manajaba akoi gi connectivity ma haitai naksan na janabagi aduga akoi de lady ba tongan tongan ba youth sing gi talent sing madu share tongna bagi expose to bagi tanja ama pibnin lawi ado hojiki grand finale final se lapu matam da hojikti ai country represent toromnina Lansana su soin khalam gone ba masi ai handakti masi storm to gese rock to gese khalam gone ba adu mayam gi performance to kramain to wi do Lansana performance pi badana kramain pi mayam gi applause appreciation kramain phangi taning yam do ai kana ai gi akhoi gi Manipur gi laibak phaba hai kana Manipur gi laibak phaba ne na haijage festival se gi participants ka mayam dugi marakta aina first perform to baphangjay aina serial number 1 da leijay India na aduga ahama matamda aina stage se changa ba matamda aina audience ma'am je akhoi gi maitai gi chatnabi dagi sankriton da su dum chatnai akhoina crew pulaga audience ma'am je aina khoiramme aduga si hek loi ba matungda ai gi isai do da thawai happy ga dabba pungyai ba da te naw hoi akhoi ka ka hoi moi ma'am da su aina khoiramme habdi akhoi gi maitai gi chatnabi ama oina makhoi ma'am da khoiramba loiraga aise isai sakpagi microphone manakta changjalle adu changjallaga moi ma'am je kano haidi yamna tumin aina tawbodo yam phajana yengbi aduga aigi isai se sakpa loire ba matung sida isai atei tawdringai sida Korea broadcasting system adagi di Turkmenistan gi makhoi gi radio gi mi ma'am lakbodo engonda changjalle adu interview lawe nang kai dobagi isai sa amdai mamang da kada bai khwaramino hange kada bagi instrument pai da kada bai khwaramino meaning leibra hai aina phajana harame akhoi gi maitai gi tradition ni sidi akhoi gi aina isai se hek haudringai matam da audience khwaramba khoina respect toba dagi di aigi orchestra ma'am accompanies ma'am je khwaramba se akhoi di thaina dagi hauna chatnare e aduna masigi system se ai akhoi Manipur da chatna bado kano sigi platform sida sigi tanja laujaraga ai ma'am da khwaram jabane na hai moina yam appreciate taweba jam nungai wegi kano ni khrabu emotional kap ning Lansana jam nungai ko haibadi certain discipline am change maruina akhoi gi kala to ba haibata art to missing dadi akhoi gi tradition no je habi budi am summen phawi maramdi masigi thaksiga si se aduga akhoi gi guru sisa parampara haitare aduna ojaga chhatra gi teaching learning process ta madugi certain madugi devotion bhakti commitment sigi respect si yaw dragadi kala tamba matam da art sitam mapung phade mai pakandi harimni aduna masi discipline si chap chana nga aga not only Manipuri context tagi natna international platform da main torbodo ai khoi gi cultural identity haitai aduga Manipuri ama oibagi maitei mo oibagi pride chauthok seba adugi discipline do lui haibasi dagi hena nungai ba amata leite visual zo tongan ba atai di casual ngakta set leba jeans kumba the skirt kumba gown gu mangakta ado idea khoi gi phanek mek nai ba sele do garani aga dusan frit ke lilaga somlang da siraga taweba man laga paraga moina hegeng ba nang se am traditional oi kan hare nang na khara unique oi festival sida kanaga harak pasu yawe ado ati performance am le to country Asian country for example ngai habi gi matam ga Maldives da gi lai Turkmenistan Korea Macau adum sum ba country my performance kramai tawi because you were the first han ba performer we do Lansana we thokre haibidi yeng ba ya bi khudong jabani phang the rest 12 tu yeng ya durini na adum moi kramai tawi performance makoi gi performance sing ju do am top pe hai tare Vietnam gi sai sina khara top pe maron si ju mana de Korea gi su dum top pe atai di anam mana English ngak ta sakpani na dum khara mana na dum ui hai ta ado language se hojite akoi isa isa gi khoi gi mother tongue language se sakpa yai haibidi dum habi gi mum taw hai ado English su dum moi khanjara pai wan adi option pi ri ba option p okay ado hojik sigi wari se sanaba si yam nungai re ado asai gi satpa se sida maruena mi si mangam tarum sali ado all India Radio Delhi na madu invite torokpa mohoina organize tawjirakpa haibadi madugi participation gi silakpa poti warasu mai kendra lady imphal kendra si IR imphal da su mon piri ineba ado
sigi chatpa lairuba charuba duga koi transportation masigi fare haidi incurred expenditure lady masidi kalan puthai kramai to akhoi gi Kolkata dagi Hong Kong dagi China smaina pai basidi Prasar Bharati New Delhi na loimbak puthoi haidi chaliba mi khudimaki loinbaki chaliba khudimaki loin puthoi aduga akhoi Imphal dagi Kolkata pai basidi akhoi gi pocket dagi wena puthoi aduna akhoi pabung na dum puthoi do ada chaba thakpa gi so Prasar Bharati na loinamak tawe in New Delhi gi ado kan to hojiki festival si loire performance pi re ado ngasai hypet pan bi bada athoi hen tan bagi competition gi wa ma hypet pan bi hi ta seng na madu award ka leiba kind of competition la natragana youth ki exchange program wena sinbra kamai to na do youth ki exchange program wena sinbane just expose to hongna bagi makhoina platform ma pi bi banina thoido hendong na hekta prize se adu case prize kind leibadi leite ado bu akhoi da honor to nina akhoi gi all India radio New Delhi adagi all India radio Imphal moina kharga pibi ba nusidana pibu is okay yam nungai habadi international platform ama yawna na bagi damakta certain selection ama contest competition ai jiswai lere habadi India gi yang grava state union territories lere ba mayam sidagi khangal akadori ne ba masine ba selection hai je competition hai je sine ba competition di yum dagi hogre ba aduna iroi loibada masing yang ro karor chama kun namuk lei kun mari mangam lei hainer ba yang ro sidagi miyam marak sidagi Lansana ji khallaga tharuri aduna di masi achamba competition nate ko yam chawo competition even state tagi bau the competition hauram ni state tagi haide all India radio Imphal sina khandoi ne akoi state sida karam ba angang lei adagi di hana akoi gi all India radio da children program Sunday gi angang thorom gi program sida kana sakre sana record mayam je thigala kan da state tagi haure competition se habadi aduna kwai tagi hana unique oi ba phaba je bosu khallaga thadoi ne ba ama katang thadoi ne ba aduna akhoi Manipur sidai sudum khanbadi haure so you are so lucky means Lansana na nate Lansana ki talent tu na ni ko in the field of art marwena singing talent si yam phajana mayek shengna in depth madu yorok paduna adugi aphaba performance tuna Lansana khanbagi maram oin loge ko adu yam nungai adu hoji sina koigi Beijing China da chatluba adu hoji ki international youth forum amada festival amada saruk yaruba madugi nungai ba mapau mayam duni nungai pau mayam duni seisu sa atan bigre background khar khangningi kala haibasi maruena art haibasi ani ngasi hairage khangage haraga overnight te ta haibiya de khangbeya de adan masi schooling changi isagi certain background changi adu taseng budi Lansana gi di poklei be imung simakse masi kwai de phaba kala gi art ki environment haibada mangsai tapi baduni pupusi haidi ibuboksi mati sei sakpani aduna oja pausa bami satna lere adi hoji babung harasu film gi line da atam masam mamin khangna lere adi hoji kaka haibi thongam ba haibi di masamak isegi background pasan libani sei sakpani loina khangbani music ase amai to family am the poponi Lansana se kari no chahi kya dagi kramain toroga hoji ki isai gi line si tamak payum dagi dum tamak pra kramain tori kari losalle adu mai te isai sakpa ji kramain towi adu khangning do haro kaka na so marik chumna haibire akhoi pupu se isai sakpani mai te isai gi ojani amna akhoi organization ama su pupu na founder orga linkhat chai Anji Cultural Academy haidana aduna akhoi gi pupu da isai tamba lakpa adagi di akhoi kaka da isai tamba lakpa akhoi pabung su ritual performer amoi banina mi se adoki mate akhoi da dum pulle aduna isai pupu na isai tambi ba matamda laisabi adagi di mayam tambi ba matamda ai di gyan di ta de photo da budi lai ba music se aina yam pik na akhoi gi pupu gi tampak ta pupu na phaijo mam sele khudai ma adoga aina pupu gi tampak ta phamaga tan thapado tan thabi ba damaina tawe na haye do photo da budi hojik lai aduna chahi ani makhai ahum dai pupui mrak ta dum phamme hai hadu pupuna su dum angang lobi bai ta brain gi develop to ko brain cells sing dum yawra abani gyan ta bata dum yawra bane pupui mrak ta sum noina jana lai biram nina isai je dum nungti gi ta lai mina ai je dum phajana familiar ore pha khange ba isai je dum chin pha pure ba aduna sahi ani makhai ahum sai da gi dum isai je dum tamba na to dum ta mi dum khraga di dum haire na maruin especially maite isai si khakta sakra atopa makhal gi isai sakra adu matam da di pabung kano maite isai ngak ta sakjai
aduga isagi sahi mari makai manga sangakpadagi all india radio imphal da ai angangi thoramda isai sakpa haujare hauji phawda chahi 15 phawda ai 45 hen charok ya jagre program isai si pram sakre ne hoi tha ahum kan naraga angang thoramda ado ji isai se angangi thoramda sakpa matam du jadi mete isai singak ta sakpra mete isai ngak da se aduga hoji aina hangina mete isai sibudi nangi akhoi professional line de bulani la ena lobu yare hoji la epm jadi sima nangi pamjari line du were natabada isai si makal leina hoji marwena matam isai lei matam manipuri isai saknari ko sumane lei adi fokisu nagon du background lei sapangam bagi matam isai si sapra hangi ayang ji matam isai si jo akhoi gi kaka thoksom thongam ba maitai kaka gi lamjing makhada haidi satra mayam thambani makhoi mak dum phamjala leibani ai su dum sakpadi dum ngamme tambadi yaushalabani dum dana irabot ki September gi date 1 daina date 30 baw palan ga tobase pangthokpa sida khoi isai dum irabot na iramba mayam se matam isai mayam se dum sakpa saksai adu si yam nungare tanjam lo ho saina tanjam hai longzaraga khoi ifta haidana association am khak lei jai kai hai noi ifta se Indian National Theatre Association haidana aduna sigi organization sidagi akhoi chiche baby chanchan matam amagi sai sakpi aphaubi andagi di chiche pusparani mayam na dum sakhang narabi chiche hoisu masigi association jigi mapandagi expose to base phangjagi bani isamak so phangjabani aduna yam chauna mateng pangbi base hoji ki CPI gi state secretary pabung Dr. M Narasing pabung na so akhoi mayam se expose to bibada mateng yam na pange na so haijaningi adu si tanja si lahorage hoji radio da yam nang siba matam ningsang biu adu radio da hoji episode for about 45 around 45 episodes kumadi sei sakrena mate sei ngak tani hai sigi yam nang siba line up manin ko adu yam na favorite when sakhiba yam na madi performance tu nungai na sakhibi sei ma adu hoji irabuki sei modern song si so ai why not attempt to we have wa ma have ni na isei se hoji isei anita durini adu mate klok please aina radio station radio gi children program sida sakja ki ba isai ma aina yamna nungai na su sakja ki ba tin dal de isai ma khak lei pang sin to sakja sapyu kari su lei tri ngai da lei na a na bang ho ot na birak pa ma pu kari su lei tri ngai da na nam na malem oi na pung na nong thau oi hon tok pa ning sao na malang nong sit oi khare tiếng bon bơ ôi na bang kari su lei tri ngai da pau si jun lei sem mani lei sem bagi yam phaje sina radio da sakhi bai sana yam ngana sakhi gi ben ko hoji irapur ki matim ta ta ja hoge tanja si lo sakhi gi bi sei do hai gat si wang na phira singang laba lai rab singi na lai rab singi na lạc lô lâu mi xin mi lạc lô na ha ki sa bha ma pangal havla rong lạc lô lâu mi xin mi lạc lô na ha ki sa bha ma pangal havla rong yam phaje hoji masi hoina hek hogi September tha ji la adi sum khong adu won phom da sum tar da we sema aduna yam phaje ba se me ne ko aduna khoi lamdam sigi khwaidagi hojikti mapom kuding pioneer ni hiram kuding ni mama yam gre mayon yam lang gre hero of manipur haisini aduna ne tai rapor ki warisi loiba khamba nai binate adu sigi iram ba se megam lokol man sa ina haiba se masi masu yam nungare yamna interesting way adu masi yam enthusiastic way ko si warisi sare hojik talent si matham tang
ai di Lansana talent se kasi gi telebe episode se loina musana badi ngam gadaba mande du khudong saba matam da another episode musu logzer ke har ki duni adu suya biu adu si laksening ya usi laksening se usi isa gi chahi si ka musure chap chana ai ji chahi 19 chap chana sure sai 19 sure aduga sina art ki line du di ayo reco adu habadi kanogi khigi internationally madugi certain khigi recognition si adu maina pi na nabagi area du yore adu education si sometimes masisu must win khali adu like sudi huji kai honari kai tami ai huji kano BA first year first semester Maharaj Buddha Center College da MB College da BA first semester tami sisu hoji leptan da mani yung singa sagi kala tong na art tong na larik su soibia de na do aigi oja sing da sumaina nang na interview chat pada akhoi school je panbiram de se kai gi no hana hai basu yawe oja aduna ai schooling se mate kidang tang so na habiu ai haraka du hangi schooling habiu ai se schooling se nursery dai na class 6 pau se St George High School wangkhai da leiba da tamjari adagi class 7 dai na 10 pau na opportunity im phangjare smai to na government school district ki wen leira podu dai se wangkhai high school da class 6 class 7 to 10 ai free da tamjare government gi facility ma phangdana aduga class 11 12 sina Ananda Singh Higher Secondary Academy nongwai bungda leiba da tamjare smai to na ai se schooling se smai na haujarak pan schooling du yam phai adu hoji isai gi na maru oina haibadi aigi grandfather werini aduna pupu gi manak tagi isai si horokpodo yam chumbe schooling amni ko madu pura institute mo wen leirini adu mathang da laik laisu gi lam da su phajana popa guardians ma pira families na chowa ngaklom piraga soibi adene ilei ko ani si tu na masi yam lu bu thabang ni balance tor sat pase ya ban akhoi pabung na sangra bhabang da aigi basau gi masa akhoi gi aigi dada adagi di aigi kaka thongamba kaka premjit makhoi myam na aise sena biraga lauthok lausin tawbi ne akhoi pabung di sumaina lai gi thoram mi ga engage sek tok sanara lai gi ba tanja thokladi kaka hoi dada hoi myam na sumating dum pangbi siam nungai aduni family support yaudri si yade hai do yam chumi ko Lansana ki matang sida ado amana hojik si sei angang ojebagi wani Manipur da pangthoi ba si bana bagi lohong kai hong bagi masi ki tabuk tawrom mayam se masi da su Lansana si isai sai chali adu performance man work tawri si tai ado kana group si pulino masi sakpasin kramai tawi masi musu kitang tang libiram ne wari si hoi akhoi gi Anji Cultural Academy sida tamliba satra mayam si ka dum sacha bane kaka aduna aigi kaka thoksom thongamba mai tai yaure adagi di tabla da mayam na sakhang narba santa chekon dagi adagi rhythms of Manipur gi kaka guno hoi adagi kaka rando hoi sudum pulli khoi sangba sangda ba yeng naraga hoi dain tawdana All India Radio Infal da huji thabak su tawri pabung sanahal mokoi pull up toraga chacha bani group system maga group ai aduda ama hangningi ni cd yamna ritual loiba haibadi dharma karma ga mari leinaba pot haibasi maktabu sahidi yengde ma man tawri simpham dri yengaga akoi gi bhakti prema adu bhakti niti si prem je mase haidi nungsiba mase gi discipline myam si amta kaina de suma matam si sei ga sai nge da pasha thabu gum changa pada akoi hal diam oiraba adu khuram baga kari gum tawsi am chanei dra masma ga tawsi krom phawi ado numitu gi di ai sudum tangai phadami da dum khubudi khurame basi yam kanoni ko sahi ne tai se haijabuduni ai tawri basin phum dunani ana sigi discipline sin ko aduga social discipline musu ko maintain taro chali aduga akoi isai sakpa se hek yawardine isai hawrse hek taharakpa babom tire le tabida mi manga tara ka toroga isugi sai dar se hen torokpa sai taning mun hen aduna ado hoji anauba train amani ahan bada Manipur da chanaramba North Sankirtan gi akanba movement am leido hoji tam na koi gi leijaba koi iramdam sigi yellow mi singini masigi tradition ni aduna miti sei de hare tamdi tawudu hariba makal art makal simusu hoji si yam pamna boina masi yam kan tongna ri ko aduna sida hoji mayon chumna lambi sida koi gi mangtil thana changa ibi na hawri bi sesapi ma miti sesapi ma adumana hairege simal leire ada hojik si aina lakchaningi si matamsu kitang khoi question am leko isai sakpi line sim music line sim le theater yawi ha su tai aduga maru oina specialization si jawai si am bajan sai na masim tai Lansana gi masi kayam chungge haiduma ngai ISTV ma'am loi yengi ni ngasi dong tang hairamo jawai si kamai to na schooling to kana dai tamai kari jawai na sari si
hoi aina ahamba jagoi tamjarakpasidi akhoi sagai gi nene ina khumbidagi tamjarakpane basic khara haitare mai bi jagoi gumba laima jagoi gumba sigi mathangda aina class 3 karapa matamda oja sidi laikhidre haikhamba na mali sing haidana kana umrao zandaga choreograph tawba rekha hoi maduri hoi gi ozani masi birju maharaj ki ju satrani sida oza sida ai kathak odisi bharatnatyam se tamjari dei samang lila da nupi sabi singje siju oza sigi makha da loimbak train tawba ngaktani sumai tawdana oza sida tamjari ikhang khang haudana laibak thiba amadagi oza se leigidre jamnoi tabo kanone khoi rtang si leitre adu leijaba yaba se hidi boibani sima yam ngate ai khangje adabon wali matang wari sabirak podo sidagi pura schooling sim jagoi sim tame ko aduga performance maruin especially jagoi si karigumba mapana kai de satpada saba matam se saba matam da especially sarji jagoi loni sabaji bharanatyam gi yedagi kathakali gi yedmai haibiri moi si dum sabra aduga maiti jagoi gi mai bi jagoi ni singba kai duwa adagi sabra kamai tawi haijage pabung aina orisa daga chatlaga sajabase odisi dum sajai aduga asam da chatla sudum bihu gumba sajai adaga up gumba chatla di kathaga dum sajai samaina chana chana ba hadi lam dugi my situation doing haibadi talensi marang kana yaure sini haibadi mafam me any leram de masi kainom taw haide tawrage si yarani haibane ba adu tanjam lahoge jagoi sigi mudra si magi art form yam si am tongali ngai kathakali ga habiri ba bharanatyam amade hita bobi mit ki phajaba khut ki phajaba amtang akogi mudra amtang phalauna kitang thekpi be yabra kitang akogi viewing especially for the viewers jagoi gi akogi mi jeng tanja amtang tentang na wari libi regani sina si matang sumai haibani meaning na si woiduni aduga jagoi gi form da hairagadi sumaina haibi yai haibugum amtang thobi yabra to amtang thobi odisi gi matang da haraga sumai ga tum tawbasi dum yai odisi gi adagi guru bandana adagi sumai ga tawbasi am sijinai odisi da aduga kathaki di anambana leiba ngakta ni thaba thak ngakka loina na thaba se leiruraga thakka thaba samangak to oi odisi gi sina azam nungai adu hojik jagoi gi su sigi background ma sin nong tanja jab jagoi gi patana saraga performance yaun madu ujena tanja logjege ko adu hojik laksaning si theater gi adu hojik si koi gi maming leba theater group amagumba da yaubra aduga theater gi chal artist na theater si performance yam pi haibagi madu gi wali le sigi kitang tentang madu background ta thambirum masigi theater gi lamse aise radio drama da gi haujarak pane pabu aina class aina sahi tariat surak pas asal artist hoina kangla gi serial ma khak kanu sandopi aduda aise wapi hal gi role lorga sajagi class 7 kaba saida class 7 da adugi mathang dagi di khoi gi atopa mangal haidana dukano radio da serial ma khak sandopi bodo thangja kuding gi arama exactly khangja adu da I se chal artist wena dum leijare sumaina radio da drama se haujare aduga hojiksina hoyen la long da wena tamba kanu angang aktagi association ma khak lagi hojiki NSD da ka so khoi je perform to ba hek cha chai oja jadumani ningombam jadumani gi makhada akoina drama se angang aktane dudi angang gi children play wena tawba folk story ngakta based on ba drama ngakta sana jai oja pabung adu da smile tor wen cha chai NSD gi jasne baspan bababan bal sangam jasne baspan kain tawba children festival sumba sida participate tang na bagida magta khoi tamjabani yam nungare simasu khange ado hojik si aina laksaning si tension jarak padani tension jarak pada maruena hojik line sing se especially jagoi su tori ko mari budi loi idei leini aduga haibadi sei salapu matam nga ki phajaba ma haigi hardi jagoi herega di nungai duine ba aduga theater su tori acting gi area sing madu khangna ba aduga somda isai ju masi akogi suna pungsu suna chatpa budi hojik chatli ko chai ju yam nauri hayeng matam gi tung khaidurakani ado punsi gi option amadi laigani ai masida chalagadi ai gi apamba passion du su laiye aduga ai gi line se clear hoina chatpa yabagi lami su hariba art makal myam sidagi sana hek pamjaba chatke kaina khanba punsi gi pidam kamali aina hayeng wai tungi punsida
चचगेना खनबा लाइन सिदी आइदी इसाइने हाइदे आइना जगोय तौरिबा दगिदी थिएटर दा यावरिबा सिदी आइगी एक्सपीरियंस नॉलेज से तांजन बयाबा आई होजिक आंगांग ओरिबनिना तांजन जबनी अदुगा कनो ड्रामा यावरगा हेदी एक्टर मा या ओइगे हाइबगी दमकता तौबदि नते आइगी एक्सपीरियंस म्याम दो तांजन जबने अदुगा आई इसाइ सिददी आई मेन ओइना हायंवाई इसाइ सिदा ओइना तौजदोइने याम नुंगाय अदो होजिक तसेंगना इरोलुबा आइगी वाहंगनी होजिक असुक सांगना पीबा चाही मरी मंगा सुरकपा ज्ञान तारकपदुदगिना चाही 13 निपान सुबाक्तो तौरइबा तुंगान बा आर्ट की लाइन से मकोक थोंगदरन सुमलाइको अदो मयाम लेबिरमगनी अदो अवार्ड करी करी फंगब लेखरे अदुगा मरुओइना होजिक सेलथोंगी मटिंग फंगबा हाइताये मदि फेलोशिप स्कॉलरशिप फंगबा खोप करी ले मसिनदम तेंतना लाइन फट लांगता हेरो आई से 2011 दा बेस्ट डांसर अवार्ड कनो दा ओरिसा दा फंगजै अदगिदी इलाहाबाद दा सही सिमक दा फंगजै अदुगा होजिक सीसीआरटी न्यू दिल्ली दा लाइबा सिगी सेंथंग मखादा स्कॉलरशिप चाही 10 दैना चाही 10 फावबा आई फंगजरी मसिनी पाबु याम नुंगाय अदो Lansana, I'm extremely happy. Yam nungai maruena ISTV gi ngasi thorom si meng tabir bebior sing su sukmetik nungai brangani. Chahi sukmetik nauriba chahi yaujadriba. Hairiba nupi macha amada Manipur gi asuk yam talent haibadi mi amana pubang amroi talent se masi makhal makha yamna yaurum base masi aikona makok thongba hairi se aduni chahi sigi matang da maruena yamna makok thongna area sing se satpiram sigi nungai baduni ko I'm extremely happy habise adong asi ISTB nakhan putuk se thoromni Makokthongsing singi wari da Lansana ga wari batai ngak sana je phangjeba maruena isagi talent mayam experience mayam share to biram se masigi damak ngamkhai leitana Lansana thagachari do tungla kadru ji sampa mi se sakpado masi soidina line se satpiro mai pak pai sidi mangda ta lere Lansana gi dimasu atopa habedi side by side yeng na bi maram kasu litre so ne mai pak ni aduna mai pak pasu ngamba uibiu habisu musur ko wijes ni aduna ngasi ngaktang lengbirakpa wari batai ngaktang sanabi tanja pibi bese sigi damakta ngokheleten hanana thagachari haribo office thamjabaga loinena ngasi gidi matang asida ISTB ne putok sabam Makokthongsing wari losinjare meng tabiro bewesingbu aroboena kurumjari hai he hayya ho hai he hayya ho hey hey hayya ho hey hey hayya ho namo tai bang haksang se tipan bagi masa mau
hắc sang kaya ti tình ban bagi mau ni mà sợ mau giàu đi bani u giàu u đen à thôi bani tình ban bờ bu sụp ly bani hay 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 ya hay hay ya 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 likun asi khang laga tai bang lau sing koi gani tai bang masak khang gani masak mawong khang gani likun asi khang laga tai bang lau sing oi gani tai bang masak khang gani masak mawong khang gani ha masak